ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯁꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯀꯟꯕꯗꯒꯤ ꯀꯜꯂꯕꯤ ꯄꯥꯟꯅꯕ ꯉꯝꯗ꯭ꯔꯕꯤ ꯁꯅꯥꯔꯩ ꯏꯁꯧ ꯌꯥꯝ ꯀꯟꯅ ꯂꯥꯡꯂꯤ꯫ ꯀꯣꯟꯗꯣ ꯐꯦꯡꯅ ꯐꯦꯡꯅ ꯁꯤꯟꯁꯨ ꯊꯧꯏ ꯊꯕꯛꯁꯨ ꯐꯩ꯫ ꯁꯅꯥꯔꯩ ꯃꯕꯨꯛꯆꯦꯜ ꯈꯔ ꯄꯤꯛꯄꯩ ꯋꯥꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯅꯣꯡꯃꯒꯤ ꯉꯥꯡꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯦꯗꯨꯅꯤ꯫ ꯁꯅꯥꯔꯩꯅ ꯅꯠꯇꯦꯕ ꯁꯤꯕꯨ ꯍꯧꯅꯔꯤꯕꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯅꯝꯃꯁꯦ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏꯔꯗꯤ ꯀꯣꯟꯁꯤꯗꯁꯨ ꯐꯦꯡꯗꯣꯛꯑꯝꯃꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯃꯌꯨꯝꯁꯦ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏꯅꯦ꯫ ꯁꯅꯥꯔꯩꯒꯤ ꯅꯨꯄꯥ ꯄꯨꯔꯦꯜ ꯊꯣꯛꯂꯛꯇꯨꯅ ꯉꯥꯡꯖꯔꯒꯦꯗ ꯂꯩꯔꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯀꯅꯥꯅ ꯑꯃꯨꯛ ꯉꯥꯡꯍꯜꯂꯤꯅꯣꯕ? ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯛ ꯌꯥꯝ ꯆꯪꯅꯕ ꯉꯥꯡꯉꯨ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯅꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯊꯕꯛ ꯌꯥꯝ ꯇꯧꯅꯤꯡꯗꯦꯌꯦ꯫ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯃꯤꯅꯥꯏꯔꯣ ꯍꯥꯏꯕꯅꯤꯗ꯫ ꯀꯣꯟꯁꯤꯗꯁꯨ ꯐꯦꯡꯗꯣꯛꯑꯝꯃꯣ ꯍꯥꯏꯕꯅꯤꯗ꯫ ꯊꯃꯣꯏꯁꯦ ꯄꯦꯟꯒꯦꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯉꯥꯏ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯁꯨ꯫ ꯇꯥꯅꯤꯡꯗꯦꯍꯦ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯤꯅ ꯆꯔꯥ ꯋꯥꯜꯂꯝꯕꯩꯅꯤ꯫ ꯏꯕꯦꯝꯃꯗꯧ ꯂꯪ ꯂꯩꯕ ꯆꯠꯈꯤꯕꯅꯤ ꯀꯩꯊꯦꯜꯗ꯫ ꯑꯩ ꯇꯥ ꯇꯣꯝꯕꯝ ꯇꯧꯅꯔꯨꯒꯦꯀꯣ꯫ ꯁꯅꯥꯔꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯒ ꯊꯣꯏꯍꯦꯟꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯥꯎ ꯁꯥꯃꯨꯅ ꯉꯥꯏꯔꯤ꯫ ꯊꯣꯏꯍꯦꯟꯅ ꯁꯛꯍꯦꯟꯕꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯗꯣ ꯁꯣꯟꯖꯤꯜꯂꯛꯏ, ꯑꯗꯨꯅ ꯃꯃꯧ ꯄꯥꯝꯃꯦ ꯍꯥꯏꯔꯛꯑꯦ, ꯀꯝꯗꯧꯁꯤꯒꯦ? ꯁꯛꯍꯦꯟꯕꯤꯅ ꯈꯪꯗ꯭ꯔꯦꯗ ꯗꯥ ꯊꯣꯏꯍꯦꯟ, ꯑꯩꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯄꯥꯕꯅ ꯀꯅꯥꯅ ꯌꯦꯡꯁꯤꯟꯗꯣꯏꯅꯣ? ꯁꯤꯒꯤ ꯈꯟꯕꯗ ꯌꯨꯝꯒ ꯄꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯅꯣꯏꯅ ꯏꯌꯥꯝꯕꯒ ꯅꯅꯝꯃꯒ ꯂꯩꯔꯤꯗꯨꯗꯤ? ꯂꯩꯕꯕꯨꯗꯤ ꯂꯩꯌꯦ, ꯑꯗ ꯁꯨꯝ ꯁꯥꯃꯨꯅ ꯃꯔꯛ ꯊꯠꯂꯛꯏ꯫ ꯊꯣꯏꯍꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯔꯦꯗ ꯅꯣꯏꯅꯤ ꯀꯣꯏꯃꯜꯂꯦ꯫ ꯑꯩ ꯅꯣꯏ ꯉꯥꯏꯕꯗ ꯂꯝꯄꯥꯛꯁꯤꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯐꯣꯏꯕꯗ ꯁꯤꯠ ꯅꯥꯜꯂꯤ꯫ ꯊꯣꯏꯍꯦꯟꯅ ꯐꯔꯛ ꯇꯥꯔꯛꯑꯗꯕꯅꯤ, ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ꯫ ꯉꯥꯏꯁꯨ ꯉꯥꯏꯕꯤꯕ ꯑꯗꯨꯒ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ ꯀꯥꯏ꯫ ꯌꯦꯠꯇꯅꯕ ꯑꯩꯒꯤꯁꯨ ꯑꯃ ꯁꯤꯟꯕꯤꯌꯨꯗꯤ ꯌꯥꯗꯦ꯫ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯕꯗ ꯂꯩꯁꯥꯕꯤꯒ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯤꯡꯃꯛꯅꯦꯅ ꯁꯥꯃꯨ ꯀꯧꯁꯤꯜꯂꯤ, ꯐꯤꯕꯝꯃꯛꯅꯦꯅ ꯁꯥꯃꯨ ꯃꯥꯟꯁꯤꯜꯂꯤ꯫ ꯅꯪ ꯀꯅꯥꯅ ꯁꯛꯇꯣ ꯊꯤꯔꯝꯃꯨꯒꯦ? ꯍꯤꯔꯩꯇꯥꯎ, ꯑꯩꯁꯨ ꯐꯖꯅꯤꯡꯉꯤꯅꯤ, ꯑꯩꯈꯣꯏ ꯃꯥꯅ ꯐꯖꯅ ꯄꯣꯛꯄꯤꯔꯝꯗ꯭ꯔꯤꯅꯤ, ꯁꯤꯕꯨ ꯑꯩꯅ ꯊꯤꯅꯤꯡ ꯊꯤꯔꯤꯔꯣ? ꯑꯗꯣ ꯁꯛꯍꯦꯟꯕꯤ, ꯉꯁꯤꯗꯤ ꯏꯇꯥꯎ ꯊꯣꯏꯍꯦꯟꯒꯤ ꯃꯇꯨꯡ ꯏꯜꯂꯣꯗꯅ꯫ ꯅꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯪꯕꯗ ꯑꯩ ꯅꯨꯄꯤ ꯊꯤ ꯈꯪꯉꯔꯣꯏꯕ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯗ ꯁꯛꯍꯦꯟꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ꯫ ꯁꯅꯥꯔꯩꯒꯤ ꯃꯀꯨꯕꯣꯛ ꯇꯣꯝꯕꯅ ꯏꯃꯧ ꯏꯕꯦꯝꯃ, ꯅꯆꯟꯗꯨꯕꯨ ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯒꯦ? ꯊꯦꯡꯉꯕꯨꯛꯇ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯈꯪꯖꯜꯂꯛꯆꯗꯦꯗ ꯄꯥꯕ, ꯑꯣ ꯂꯩꯁꯥꯕꯤꯅꯦ ꯆꯦꯜꯂꯝꯃꯅꯤꯗ꯫ ꯆꯦꯜꯂꯝꯃꯗꯤ ꯐꯩꯅꯦ, ꯑꯗ ꯀꯔꯤ ꯇꯧꯔꯝꯃꯗꯤ ꯄꯥꯈꯠꯂꯤꯕ? ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯤ, ꯁꯛꯇꯥꯁꯤꯒ ꯌꯦꯡꯅꯤꯡꯗꯕꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯁꯅꯥꯔꯩ꯫ ꯑꯣ, ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯃꯧ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯃꯧꯒꯤ ꯏꯁꯧ ꯄꯩꯊꯣꯛꯀ ꯄꯩꯁꯤꯟꯒꯗ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯍꯩꯗꯣꯛꯄ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯁꯅꯥꯔꯩꯅ ꯅꯨꯄꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯄꯨꯔꯦꯜꯅ ꯅꯕꯨꯛꯆꯦꯜ ꯐꯠꯇꯕ ꯇꯧꯅꯤ, ꯏꯆꯜꯁꯤ ꯃꯇꯣꯝꯇꯅꯤ, ꯑꯗꯨꯃꯥꯏꯅ ꯄꯩꯊꯣꯛꯀ ꯄꯩꯁꯤꯟꯒꯗꯧꯗꯣꯏ ꯁꯔꯨꯛ ꯍꯔꯥꯎ ꯏꯆꯟꯒꯤ ꯀꯔꯤ ꯋꯥꯠꯂꯤꯗꯣ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯗꯤ ꯁꯦꯜ ꯂꯨꯄꯥ ꯑꯝꯇ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯁꯦꯜꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯋꯥꯍꯧꯗꯣꯏꯅꯤ꯫ ꯋꯥꯕꯒꯤ ꯈꯟꯕ ꯌꯥꯕ꯭ꯔꯣ? ꯏꯆꯟꯁꯦ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯏ, ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯕ ꯇꯧꯅꯨꯀꯣ꯫ ꯅꯨꯄꯥ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯪꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯄꯥ ꯑꯃ ꯑꯗꯨꯛ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩꯒꯤ ꯁꯅꯥ ꯑꯆꯧꯕ ꯑꯃ ꯁꯥꯕꯤꯌꯨꯀꯣ꯫ ꯅꯪꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯣ? ꯀꯔꯤꯅꯨꯡꯒꯤ ꯅꯨꯄꯤ ꯊꯤꯔꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧꯏꯍꯦ꯫ ꯅꯨꯄꯤ ꯍꯦꯛ ꯊꯤꯔꯨꯕꯗꯒꯤ ꯏꯆꯜꯁꯦ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯖꯕꯕꯨ ꯐꯪꯗ꯭ꯔꯤ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯍꯣꯏ ꯃꯥ, ꯅꯌꯥ ꯄꯪꯕꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯨꯄꯤ ꯍꯦꯛ ꯊꯤꯔꯗꯤ ꯅꯨꯄꯤ ꯈꯛꯇꯪꯒꯤ ꯑꯣꯏꯒꯅꯤ ꯂꯩꯕ꯭ꯔꯣ? ꯅꯨꯄꯤ ꯍꯦꯛ ꯊꯤꯔꯨꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯨ ꯅꯨꯄꯤꯅ ꯂꯣꯏꯅ ꯂꯧꯁꯤꯟꯕ꯫ ꯄꯥꯕꯒ ꯏꯆꯟꯒꯗ ꯀꯩꯅꯣꯝ ꯄꯤꯖꯒꯦ, ꯀꯩꯅꯣꯝ ꯂꯩꯒꯦꯁꯨ ꯊꯤꯡꯕ꯫ ꯁꯨꯝ ꯌꯦꯡꯕꯅꯤ, ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯑꯩ ꯍꯩꯅꯔꯛꯇ꯭ꯔꯤ꯫ ꯑꯩꯅ ꯑꯉꯝꯕ ꯏꯆꯜꯒꯤ ꯍꯥꯞꯅꯤ, ꯁꯤꯗ ꯅꯨꯄꯤ ꯅꯋꯥ ꯂꯧꯗꯦ꯫ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦꯗꯅ꯫ ꯌꯦꯡꯉꯨ, ꯑꯩꯗꯤꯅꯦ ꯂꯨꯄꯥ ꯑꯃꯕꯨ ꯍꯦꯛ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯦꯛ ꯁꯦꯜ ꯄꯨꯊꯣꯛꯑꯕ ꯁꯅꯥꯔꯩ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯄꯨꯊꯣꯛꯇꯣꯔꯦ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯗꯨ ꯇꯥꯕꯗ ꯃꯄꯥ ꯇꯣꯝꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯣꯝꯗ ꯈꯟꯖꯩ꯫ ꯃꯆꯥꯒ ꯃꯃꯧꯒꯗꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯃꯧ ꯂꯥꯛꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ꯫ ꯃꯕꯨꯡꯅ ꯃꯆꯜꯒꯤ ꯑꯉꯝꯕ ꯄꯤꯒꯦ ꯍꯥꯏꯖꯕꯗ ꯃꯧꯅ ꯊꯤꯡꯉꯤꯅꯤꯀꯣ꯫
ꯈꯪꯗ꯭ꯔꯦꯗ ꯁꯛꯍꯦꯟꯕꯤ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯕꯥꯕꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯏꯅꯝꯃꯒ ꯇꯥꯖꯧꯒ ꯈꯠꯅꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯗꯃꯛ ꯀꯩꯁꯨ ꯄꯤꯗ꯭ꯔꯁꯨ ꯌꯥꯏ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯗ ꯄꯥꯝꯃꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ ꯏꯄꯥꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯁꯦꯜ ꯀꯩ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤꯌꯦ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯦꯅꯦ ꯁꯣꯜꯂꯕ ꯏꯄꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯃꯆꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯄꯨꯊꯣꯛꯄꯤꯅꯨ ꯑꯩ ꯀꯩꯁꯨ ꯄꯨꯔꯣꯏ ꯍꯣꯏ ꯁꯣꯜꯂꯕ ꯅꯄꯥ ꯑꯩꯁꯦ ꯏꯆꯥꯒꯤꯅꯦ ꯍꯥꯏꯔꯗꯤ ꯅꯨꯡꯁꯥ ꯑꯃꯒꯨꯝꯅ ꯀꯜꯂꯤꯅꯦꯍꯦ ꯅꯃꯥꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ngasi ichagi mittagi pi taribase taram loiko ichagi kari watli kholi ichagi pokning so hangbide kaisu wate ipana nacha nungsi bi base sidai hen harawa nungai ba kari su leite pagi bema ichase yum thadokduna chathidore ko ichagi matam laktuna ipana nungsi haiduna ichabu yum sida lehan ba ngamde ko baba tonra nupi se asuk nungsi ra ba ipa ima se thadokduna chatoi ko समाज की सनबी से कब कनु से मी ओइना पोक्लबदी समाज की सनबी सु यावु ताबनी पथारो रसो वखल नुंगाइ तब तो इचागी पाले को मतमना कनाबु सुंगाइ बिदे हाइदुनी पुरेलना सेलफोन खरा मिंगोंदा की पुदुना मचन बुलु होंबिरमी सनारेदि मपुरोइबदा याम साउनिंगमी सेल पुथोकपा यारोइ हाइरगा पुथोकपगी सोमदना सखेनबीगी मनेमना सखेनबीबु सना लौ हापकते हाइदुना कया लुना तौबिदी हानदे खरगा पामदबगा सखेनबीगी मनेमसी कया वखल खंथाब ngamdi mingonदगी हेलगा नुंगाइजबी मिदानी अयुकनी सखेनबी मनेमगी मनाकते चंगई इमा इबुंगना सेल खिदा पिरो थबक अमदे चलुगे हाइरी होरेन थबकी सेल फंगागा अमुक पिसिलके हाइ लेते लेते सेल गा लेते को कराइदगी सेल नो हा लुहोंगबदे चंख्रिबा सेल बॉक्सिंग मंgamde इमाने लेते हाइरदी यारनी अइंगोंदगी सेल गा तालकन हयेंगै सखेनबी तो मिन चंख्रि इमुंगदा वा मखा तारमदना मनेम दो ngang लेहौबी सना मकई मपुरो हाइबनीदा थमोइसे पेनगेबा मिया मांगदा अइगे मौदी सना यामना हपा इ काइन लेनेजगे खनबनी हो फंगद्रे कैसु कानदबदा फनियक फिरो कोलिक तपटाइ पुरागा कैदौदोरिगेबा मपुरोइबना नुपी नोइने सनादा ngawbasi ngawidako सनादा ngawdoi sharu namokse luna tawbiyuko कई थोकजै कई हाइरिनो अइदि कैदौगी लुना तौदोरिगे हाइसे सना साबदो से लेतना सना साब याब्रा हा सना दुदि कोना चामरक साब याइना नमौसे सना मचेत अमत्त पुरक्तबदि नतेदना खुदोक अमगा सना मचा अमगदि बुदुने लक्चरीदना येंगोबा इने सखीगी ममौदुदिनिया सना सु मयाम हापैदो अदै लौसुने मयाम पुरैदो अैखोइदि लौसेन अमबोक हापक्ते सिदने अइना पेंद्रिसे मोइसु कया नुंगाइबे इमुंगदि नतेदना हौजिकानगी चनबी नोइगे अवुन पछे सेदा मांगथरदि फदौ लुहोंगबा अमदे चंगिबा सेल मयामसे नंग खंगदे हा इना खुनबा मियोइसिंगदि फरेने लाइरबा मियोइसिंगदि मचा लुहोंगनबु होनबदा यामना वानाइने अदु अदा खंगदे अइदि नंगसे कमाइना ngangnani अइदि अदुगुम्बा कानादबदा कोकतो थाजिनदुना लैदोइसरु नमौबु लुना तौबियु नंग सना याम पामदाइ अइ सेल फंगबगा सागे नंगी सनादो अदुगा सनादो अदुम कोलगा ले चाका चाबा यारोइ नंग हेरा सनाबु कोलगा थमनबगी मौंगदा ओ सना हाइसिदिने सिगदबा यानगदबा मखोइतादा साबियोको अइगी सनादो इमोगिदि साबा यारोइको नंग चंख्रसो सम साउनिंगदोरे ngasi sauradi nang soireroise hingolse napi phali semta loisingi kanadaba miga wari sabase matam pamui namauna sel hangamido khara piruso o piroina pidriba ko sakta sia yam nuksidia mapuroibana sauduna leitumna thari sunga ga leibaduda oi masire kaino nai he yong hanuba manbao ai de jangjakhra ga haisini nangi na nakta sum leiradine ai soiraroi sibam na bang khangdana sire ne haisini asi haiduna murum sonduna pairaga changkhri asumna chahi amarom haukhri sakhenbi mapari ama phangjari angang adu tha ani khakta ngairi ayukni thoyen thabak chalamdai ki thoklei sakhenbe ningthina leiramuko imana ngangbada nechin khumnuko nangi thabak ama adum tawduna lei imaga managanu ima se makok chakpani mana roida imana ngangbabu ngangja sanida ngasidi ei mangha yam nungaite ꯊꯕꯛꯀꯁꯦ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯂꯤꯅꯤ ꯑꯉꯥꯡꯗꯣ ꯐꯖꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨꯀꯣ
ꯃꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯆꯠꯄꯤꯈ꯭ꯔꯅꯨꯗꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯄꯥꯝꯕꯣꯝꯁꯦ ꯌꯥꯝꯅ ꯆꯣꯡ ꯌꯥꯝ ꯄꯥꯈꯠꯂꯤ ꯉꯁꯤꯗꯣ ꯁꯦꯜꯁꯨ ꯐꯪꯅꯤꯌꯦ ꯑꯗꯨꯒ ꯆꯠꯇꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯃꯈꯥꯗ ꯌꯥꯎꯕ ꯃꯤꯈꯩꯗꯣ ꯉꯁꯤ ꯃꯈꯣꯏꯒꯤ ꯁꯦꯜꯈꯩꯗꯣ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯒꯦ ꯇꯧꯅꯤ ꯌꯨꯝꯕꯨꯅ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯗꯣꯏ ꯂꯩ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯎ ꯈꯔꯁꯨ ꯆꯤꯡꯗ ꯌꯥꯟꯁꯦꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯑꯗꯣ ꯉꯟꯅ ꯍꯟꯕꯤꯔꯛꯅꯕ ꯇꯧꯀꯣ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯤ ꯆꯠꯊꯣꯛꯎꯔꯣ ꯉꯥ ꯂꯩꯔꯛꯀꯦ ꯍꯣꯔꯦꯟ ꯀꯣ ꯉꯟꯅ ꯍꯜꯂꯛꯅꯕꯁꯨ ꯇꯧꯔꯛꯀꯦ ꯅꯃꯥꯅ ꯆꯥ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯊꯦꯝꯕꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯣꯏ ꯃꯥꯕꯣꯛ ꯏꯇꯩꯃ ꯈꯨꯔꯥ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯗ ꯊꯣꯛꯂꯛꯏ ꯊꯦꯝꯕꯨꯡꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯦꯝꯅ ꯍꯥꯏ ꯊꯦꯝꯕꯣꯡ ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯡꯁꯥꯅ ꯆꯞ ꯌꯨꯡꯅ ꯁꯥꯔꯀꯥꯟꯁꯤꯗ ꯂꯥꯛꯇꯅ ꯀꯧꯔꯤꯗꯤ ꯍꯥ ꯀꯔꯤ ꯂꯩꯔꯦ ꯁꯠ ꯍꯥꯏꯌꯨ ꯄꯥꯎ ꯇꯝꯒꯦ ꯇꯧꯕꯁꯦ ꯋꯥꯍꯩ ꯈꯨꯟꯗꯥꯁꯦ ꯇꯥꯕꯗ ꯄꯥꯎꯒ ꯑꯃꯠꯇ ꯇꯝꯅꯤꯡꯗ꯭ꯔꯦ ꯇꯝꯗꯕ ꯍꯦꯛ ꯆꯠꯈꯤꯅꯤ ꯀꯔꯤꯅꯣ ꯊꯦꯝꯕꯣꯡ ꯂꯥꯛꯇꯅ ꯀꯧꯔꯝꯃꯒ ꯑꯩꯅ ꯋꯥ ꯍꯪꯂꯒ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯗꯤ ꯀꯩꯗꯧꯔꯦ ꯏꯃꯥꯕꯣꯛ ꯏꯃꯥꯕꯣꯛ ꯀꯔꯤꯅꯣ ꯊꯦꯝꯕꯣꯡ ꯏꯃꯥꯕꯣꯛ ꯇꯧꯔ ꯂꯩꯔꯗꯤ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯀꯣꯛ ꯍꯥꯏꯔꯛꯑꯣꯅꯦ ꯅꯪꯕꯣ ꯇꯥꯊꯣꯏꯟꯗꯣ ꯆꯤꯡꯗꯒꯤ ꯎ ꯌꯥꯟꯕꯗ ꯎꯗꯒꯤ ꯇꯥꯗꯨꯅ ꯆꯤꯡꯗꯩ ꯑꯣꯟꯊꯈ꯭ꯔꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯃꯥꯕꯣꯛ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯔꯛꯂꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯐꯝꯊꯈꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯕꯨꯡꯕꯣ ꯃꯇꯧ ꯀꯔꯝꯗꯅꯣ ꯏꯕꯨꯡ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯍꯩ ꯊꯦꯝꯕꯣꯡ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯍꯣꯏ ꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯄꯨꯔꯦꯜꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯁꯤꯈ꯭ꯔꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕ ꯃꯥꯡꯈꯤꯕꯒꯤ ꯋꯥꯈꯜꯗ ꯃꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ ꯃꯅꯦꯝꯅꯁꯨ ꯅꯨꯡꯇꯤꯒꯤ ꯑꯣꯠꯄꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯃꯅꯦꯝꯅ ꯑꯣꯠꯄꯤꯔꯤ ꯃꯄꯨꯔꯣꯏꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯅꯝꯃ ꯁꯅꯥꯔꯩꯒꯤ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯀꯨꯗ ꯃꯍꯥꯛ ꯍꯥꯏꯗꯣꯛꯇꯦ ꯅꯨꯡꯗꯥꯡꯅꯤ ꯃꯅꯦꯝꯅ ꯍꯥꯏ ꯅꯨꯄꯥ ꯆꯥꯕꯤ ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦꯗꯅ ꯀꯩꯁꯨ ꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯅꯪ ꯆꯥꯛꯀꯁꯤ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯆꯥꯗꯣ ꯑꯗꯨꯝ ꯀꯣꯟꯗꯨꯅ ꯂꯩꯔꯤꯗꯨ ꯅꯆꯥꯗꯣ ꯀꯩꯁꯨ ꯃꯥꯡꯉꯣꯏꯅꯦꯍꯦ ꯏꯃꯥ ꯑꯩꯗꯣ ꯀꯣꯛ ꯈꯔ ꯉꯥꯎꯋꯦꯅ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯄꯅꯤ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯛꯑꯒꯦ ꯍꯩꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯇꯥꯠꯁꯦ ꯇꯞꯅ ꯏꯅ ꯉꯥꯡꯉꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯧꯊꯍꯟꯒꯦꯗꯤ ꯌꯥꯔꯣꯏ ꯀꯔꯤꯒꯤꯅ ꯀꯣꯛ ꯉꯥꯎꯕ ꯍꯥ ꯏꯃꯥ ꯁꯥꯎꯕꯤꯅꯨ ꯅꯃꯧ ꯆꯥꯛ ꯊꯣꯡꯉꯒꯦ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯆꯠꯄꯤꯗꯦ ꯆꯠꯂꯨ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯏꯆꯥꯁꯨ ꯅꯪꯅ ꯆꯥꯊꯣꯛꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯀꯤꯅꯦꯍꯦ ꯅꯪꯁꯦ ꯏꯃꯧ ꯀꯣꯏꯕ ꯄꯥꯝꯗꯦꯅꯦꯍꯦ ꯅꯪꯒꯤ ꯅꯆꯥꯗꯨꯁꯨ ꯀꯤꯖꯩꯅꯦ ꯁꯛꯍꯦꯟꯕꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨ ꯃꯅꯝꯗ ꯄꯣꯈꯠꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤ ꯃꯅꯦꯝꯅ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯑꯣꯏꯔꯤꯕ ꯁꯅꯥꯕꯨꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯍꯦꯛꯇ ꯃꯃꯧꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯛꯏ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨ ꯀꯞꯄꯛꯏ ꯃꯀꯨꯕꯣꯛꯇꯨꯁꯨ ꯊꯕꯛ ꯆꯠꯈꯤꯕꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯔꯒꯅꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯐꯔꯤꯅꯤ ꯏꯁꯤꯡꯁꯤꯗ ꯍꯩꯖꯤꯜꯂꯗꯤ ꯅꯄꯥꯝꯗ ꯊꯨꯅ ꯍꯟꯕꯤꯈ꯭ꯔꯣ ꯅꯪ ꯂꯩꯕ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯆꯠꯂꯨ ꯅꯪꯒꯤ ꯀꯥꯗ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯑꯗꯨꯒꯅꯦ ꯍꯌꯦꯡꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥ ꯑꯄꯤꯛꯄꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯌꯦꯡꯉꯨ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯣ ꯅꯪ ꯁꯛꯍꯦꯟꯕꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯃꯤꯁꯅ ꯑꯅꯤꯗꯨꯗꯤ ꯄꯤꯔꯥꯡꯅ ꯄꯤꯛ ꯊꯜꯂꯤ ꯀꯞꯂꯤꯕ ꯃꯆꯥꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯁꯛꯍꯦꯟꯕꯤꯅ ꯆꯪꯈ꯭ꯔꯕꯗ ꯃꯅꯦꯝꯅ ꯆꯥꯛꯈꯨꯝꯗ ꯐꯖꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯔꯣꯏꯕ ꯌꯦꯡꯉꯣꯕ ꯑꯁꯨꯛ ꯃꯅꯝ ꯀꯟꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯁꯤꯕꯣ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯉꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ ꯍꯩꯃ ꯀꯔꯤꯅꯣ ꯆꯥꯛꯈꯨꯝꯁꯤꯗꯤ ꯂꯣꯛꯇꯥꯛ ꯑꯣꯜꯂꯝꯃꯤꯁꯤꯅ ꯍꯣ ꯑꯩꯅ ꯎꯍꯧꯗꯗꯨꯅ ꯏꯁꯤꯡ ꯍꯥꯞꯄ ꯁꯅꯥꯕꯨꯜꯁꯤꯗꯅꯦ ꯍꯦꯛ ꯁꯣꯏꯗꯅ ꯏꯜꯂꯨꯔꯦ ꯑꯗ ꯏꯁꯤꯡ ꯍꯩꯗꯣꯛꯈ꯭ꯔꯤꯕ ꯇꯧꯅꯤ ꯅꯪꯗꯤ ꯉꯥꯡꯕꯒ ꯅꯃꯧ ꯑꯣꯠꯄꯒꯗꯪꯅꯤ ꯍꯩꯔꯤꯁꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯉꯤꯗꯦ ꯅꯃꯧꯗꯤ ꯃꯁꯥ ꯉꯝꯗꯦ ꯀꯥꯏ ꯍꯥꯏꯕ꯭ꯔꯣ ꯈꯪꯖꯗꯦ ꯁꯦ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯅ ꯏ ꯊꯥꯡꯕ ꯑꯃꯗ ꯆꯥꯗ꯭ꯔꯗꯤ ꯏꯁꯥꯁꯦ ꯁꯣꯛꯂꯛꯀꯅꯤ ꯊꯕꯛꯀ ꯋꯥꯕꯒ ꯍꯥꯎꯅ ꯊꯣꯡ ꯅꯃꯧꯁꯨ ꯄꯣꯊꯥꯖꯔꯁꯅꯨ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯤꯗꯨꯅꯤ ꯉꯁꯤ ꯅꯪꯅ ꯍꯦꯛ ꯇꯧꯕꯤꯔꯣꯀꯣ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯒꯦ ꯏꯁꯨꯁꯨ ꯃꯈꯣꯜ ꯇꯥꯗꯦ ꯇꯨꯝꯃꯝꯃꯅꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯁꯨ ꯂꯣꯏꯔꯤ ꯆꯥꯛ ꯆꯥꯗꯣꯏꯒꯤ ꯇꯧꯔꯤ ꯃꯅꯦꯝꯅ ꯃꯃꯧꯕꯨ ꯆꯥꯛ ꯆꯥꯔꯁꯦꯅ ꯀꯧꯕꯤꯗꯦ ꯅꯃꯧ ꯀꯧꯔꯛꯑꯣꯅꯦ ꯆꯥꯛꯁꯤ ꯆꯥꯔꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯆꯥꯅꯤꯡꯉꯝꯃꯔꯣꯏ ꯉꯁꯥꯏ ꯆꯥꯅꯤꯡꯗꯦ ꯉꯁꯤꯗꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯀꯩ ꯍꯥꯏꯔꯝꯕꯅꯤ ꯃꯣꯏ ꯇꯥꯗ ꯑꯗꯨꯝ ꯆꯥꯕꯤꯔꯣ
ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥꯗꯤ ꯊꯥꯖꯗꯦꯗ ꯑꯩ꯫ ꯃꯅꯦꯝꯅ ꯃꯀꯨꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯃꯃꯧꯕꯨ ꯆꯥꯛ ꯄꯤꯖꯕꯤꯗ꯭ꯔꯤ꯫ ꯃꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯏ ꯃꯅꯦꯝꯗꯣ ꯃꯃꯧ ꯇꯥꯅꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯎꯈ꯭ꯔꯦꯗ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯕ ꯄꯨꯛꯀꯁꯤ ꯇꯞ ꯇꯥꯏ ꯆꯥꯔꯕꯅꯤꯅ ꯋꯥꯔꯦ ꯑꯗꯨꯅ ꯇꯨꯝꯃꯨꯔꯒꯦ꯫ ꯃꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯁꯛꯍꯦꯟꯕꯤ ꯇꯥꯔꯤꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯄꯦꯟꯅ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯇꯣꯝꯗ, ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯛꯇꯕꯤ ꯑꯩꯁꯦ ꯏꯅꯦꯝ ꯑꯃ ꯐꯪꯖꯔꯦ ꯈꯜꯂꯒ ꯅꯨꯡꯉꯥꯏꯖꯔꯨꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯏꯅꯦꯝꯒꯤ ꯃꯐꯝꯗꯗꯤ ꯑꯩꯒꯤ ꯃꯐꯝ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯕꯣ, ꯀꯔꯤꯒꯤ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯂꯤꯕꯅꯣ? ꯅꯪ ꯍꯜꯂꯛꯑꯣꯕ, ꯑꯩ ꯉꯥꯏꯔꯤꯌꯦ꯫ ꯏꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯆꯥꯕꯤꯅ ꯑꯩꯅ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯂꯥꯠꯆꯔꯤꯕ ꯏꯃꯨꯡꯕꯨ ꯀꯔꯝꯅ ꯆꯥꯗꯣꯏꯅꯣ? ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯇꯥꯏꯕꯛ ꯄꯥꯜꯂꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯏꯆꯥꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯣ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯀꯞꯂꯛꯏ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯆꯥꯛ ꯂꯥꯝꯃꯤꯅꯤ꯫ ꯃꯅꯦꯝꯅꯁꯨ ꯁꯦꯜ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯐꯥꯎꯕ ꯐꯖꯅ ꯄꯤꯖꯕꯤꯗꯦ꯫ ꯃꯀꯨꯅ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤꯅ ꯀꯌꯥꯁꯨ ꯈꯪꯗꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯉꯥꯎꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯏ꯫ ꯃꯕꯨꯛ ꯂꯥꯝꯕꯩ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛ ꯀꯞꯄꯛꯏ꯫ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ? ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩ ꯈꯔ ꯁꯥꯐꯕ, ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯒꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯌꯦꯡꯕꯤꯕꯀꯣ꯫ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯒꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯕ꯫ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯂꯧꯔꯤꯁꯦ? ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯁꯨꯛ ꯌꯦꯡꯊꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯉꯥꯡ ꯑꯗꯨ ꯀꯞꯄꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯏꯃꯥ, ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥꯅ ꯉꯁꯤ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯏꯃꯥꯒꯤ ꯅꯐꯝꯗ ꯇꯝꯗꯨꯅ ꯑꯋꯥꯕꯁꯦ ꯈꯔ ꯐꯔꯝꯒꯅꯤꯀꯣ꯫ ꯏꯄꯥꯝꯗ ꯍꯟ ꯏꯅꯝꯕꯒꯤ ꯁꯔꯩꯗ ꯏꯃꯥ ꯂꯩꯔꯝꯃꯕꯗꯤ ꯑꯩ ꯏꯄꯥꯝꯗ ꯂꯥꯛꯆꯔꯝꯅꯤꯀꯣ꯫ ꯏꯃꯥ, ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯤꯔꯥ? ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯒ ꯆꯠꯂꯣ ꯇꯥꯟꯕꯤꯕ, ꯏꯄꯥꯝꯗꯅ ꯅꯤꯡꯉꯣꯜꯅꯦꯅ ꯂꯩꯍꯟꯅꯤꯡꯗꯕ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ? ꯁꯛꯍꯦꯟꯕꯤ ꯃꯅꯦꯝꯅ ꯑꯣꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯀꯨꯅꯗꯤ ꯐꯅ ꯈꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯃꯤꯌꯣꯠꯇ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯛꯍꯦꯟꯕꯤꯗꯣ ꯃꯄꯥꯝꯗ ꯂꯩꯔꯦ꯫ ꯑꯌꯨꯛꯅꯤ꯫ ꯁꯅꯥꯔꯩ ꯏꯁꯧ ꯇꯧꯔꯛꯏ ꯁꯛꯍꯦꯟꯕꯤꯕꯨ ꯂꯩꯍꯟꯅꯤꯡꯗꯕꯒꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯇꯣꯞꯀꯤ ꯆꯦꯡ ꯊꯥꯛꯄ ꯉꯝꯖꯔꯣꯏ꯫ ꯃꯌꯨꯝꯁꯨ ꯄꯥꯅꯤꯅ ꯄꯥꯜꯂꯒ ꯑꯗꯨꯝ ꯂꯩꯈꯤꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯑꯃꯨꯛ ꯍꯟꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯁꯦ ꯃꯤꯌꯥꯝꯒꯤ ꯉꯥꯡꯅꯐꯝ ꯑꯣꯏꯍꯟꯗꯣꯔꯦ꯫ ꯄꯨꯔꯦꯜꯅ ꯏꯆꯜꯁꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯍꯥ? ꯌꯨꯝꯁꯦ ꯃꯥꯒꯤꯁꯨ ꯌꯨꯝ, ꯁꯤꯗ ꯅꯪꯅꯁꯨ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯍꯥ? ꯑꯩꯒꯤ ꯏꯆꯟꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯅꯪꯉꯣꯟꯗ ꯇꯥꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ? ꯑꯩꯅ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯆꯠꯊꯣꯛꯎꯕꯗ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ ꯅꯠꯇ꯭ꯔꯣ? ꯍꯦꯔꯥ, ꯑꯩꯅ ꯅꯪꯒꯤ ꯅꯆꯟꯁꯦ ꯍꯜꯂꯣ ꯀꯩ ꯍꯥꯏꯈꯤꯕ꯭ꯔꯣ? ꯅꯪꯁꯦ ꯃꯥꯒꯤ ꯃꯅꯝꯅꯤ ꯈꯪꯉꯕ? ꯏꯆꯟꯁꯤꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯔꯗꯤ ꯅꯪ ꯑꯩꯍꯥꯛ ꯆꯠꯄꯤꯗꯅ ꯍꯪꯕꯤꯕ ꯌꯥꯗ꯭ꯔꯥ? ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯁꯨꯛ ꯂꯥꯛꯆꯔꯝꯃꯣꯏ꯫ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯏꯆꯟꯕꯨ ꯃꯣꯏꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯍꯣ, ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯑꯦ꯫ ꯅꯆꯟꯁꯦ ꯂꯨꯍꯣꯡꯕꯗ ꯄꯨꯈꯤꯕ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯃꯥꯕꯨ ꯀꯅꯥꯅ ꯊꯥꯛꯄꯤꯗꯣꯔꯤꯒꯦ? ꯄꯨꯔꯦꯜ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯕꯥꯖꯦ, ꯁꯦ ꯅꯁꯨꯁꯤꯡ ꯉꯥꯏꯍꯥꯛ ꯂꯧꯕꯤꯔꯝꯃꯣ, ꯑꯩ ꯏꯆꯦ ꯃꯦꯝꯆꯥꯒ ꯂꯧꯕꯨꯛ ꯀꯨꯝꯃꯨꯒꯦ꯫ ꯑꯩ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯦ? ꯏꯁꯨꯕꯨꯗꯤ ꯑꯩꯅ ꯂꯧꯍꯧꯒꯦ꯫ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤꯅꯣꯅꯦ? ꯑꯩꯅ ꯀꯟꯗꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯉꯝꯅꯤꯌꯦ, ꯇꯥꯆꯧꯅ ꯈꯛ ꯏꯃꯨꯡ ꯁꯨꯝ ꯄꯨꯕꯁꯦ ꯋꯥꯔꯅꯤ ꯇꯧꯅꯤ꯫ ꯑꯩꯁꯨ ꯈꯔ ꯑꯉꯝꯕ ꯏꯃꯨꯡꯒꯤ ꯆꯥꯅꯕꯕꯨꯛꯇꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯧꯅꯤ꯫ ꯆꯠꯊꯣꯛꯎꯔꯣ ꯆꯠꯊꯣꯛꯎꯔꯣ, ꯊꯦꯡꯅ ꯃꯝꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯈꯩꯁꯦ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤꯀꯣ, ꯃꯤꯅ ꯉꯥꯡꯂꯛꯂꯕꯁꯨ ꯈꯨꯝꯃꯨꯅꯨꯀꯣ꯫ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯔꯀꯥꯟꯗꯨꯗ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯕꯤ ꯇꯅꯧꯔꯕꯤ ꯃꯍꯥꯛꯇꯨ ꯂꯧꯕꯨꯛ ꯀꯨꯝꯂꯤꯗꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯈꯔꯅ ꯐꯅ ꯍꯥꯏꯕꯤ, ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯈꯔꯅ ꯊꯤꯅ ꯉꯥꯡꯕꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯂꯧꯕꯨꯛ ꯀꯨꯝꯃꯤꯟꯅꯕ ꯑꯁꯪꯕꯤꯅ ꯍꯥꯏꯔꯛꯏ, ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ, ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯄꯥꯝꯗ ꯍꯜꯂꯛꯂꯤꯅꯣ?
Ikai do nangbo. Napam da hali haidadi. Mapal ka thulak kanu yadro. Ikai bagi saruka amata yaudro banang. Amanamo. Aduni. Aikoi yoradi ngamjararoi mapal thokpaga. Iham ngamme madi. Magi nupadasu mafam khangdana mangkri. Jingdagi onthai haibra karino ma haibani. Adai thiba phangdre haidainya. Khangde. Mana mapam da hali isisu. Manim da jinga khumlamni. Mama yaudani yopa machanina kaya mathung charamoini. Mana masanare dusu machin yam kalidana. Sakhen bidu. Nungsiba abok amana asumna hairi. Hai. Mauchingan bisa. Nasagi na thawda tawgide haidi. Amok mi wangang narira. Ha. Ikai tane leido sharu. Sial tali se patra. Ha. Kanana asumna tawning mi yawgi ni hey. Mi changjang birido abok kisya. Ha. Nukjan indra. Ay koy di abok ta haibana chadi ko. Mi changjang bagi wana tin hey. Noi di kayam abamong ha. Naniem na kubu pijaning de. Na koy gina wani na. Nongaan baka yuray juraga laibasing do. Masigi thawna hapkatra hairaga. Ngang na daw gisida. Mayase. Adong kado na lang ni hey. Na thawto ko. Tabak ti suning di. Sil pira agad. Yami ka yam di ka magtawrakani. Hera bo. Sumtake na taban. Abo kisidi. Hekta asing bahay tori edana. Sauning kita wida. Sakhen bidi. Makoy na ngang narito tarini. Kay sukumde. Dumi na magi matawtaw do na lay. Yachang lakpa matam ni. Sakhen bilabu kumlubagi. Selpang bakara do pudo na. Mayum dahalai. Sanari saung na lep do na lay rami. Sakhen bihek ubada. Jangsin do na. Kupak na thay. Nang gise koy biwali na. Ha? Nang way koy na chak pijadro. Minay koy siya. Ngang da pa mo helaga nang pelo. Nang siya. Haujik halaga lay riba nupi ne siya. Nasana kayo kang de. Ha? Inama ay lan kri. Kari gilan ba? Ha? Haujik se matang kayam tenge. Kang dra ha? Halak pi nupi mana. Asok teng na lamjaw na chat piya bro. Nang na tong patra siya kari gino. Haraw lay jarang ba imok siya. Ningol halak pi nang halak to na haujik ti. Kari sare ha? Ay lamjaw na chat pi sana ba na ti. So, inamadaki sel ni raga lay ba daw. Nungay te hay to na. Iti mem chaw higa labuk ko mo ba ni? Magkoy ani na ngang na ito taba da. Purel tulak to na. Magiloy na bida kupak na tay. Nang na to yung patra siya kari gino. Ay gichan na nang na. Kupak na taba gina tiklo. Ha? Ay lay rin na nang na igijal ki matu na mabuksok pa yan. Ay siya. Nupirat hemba da. Hekta pagtaga na ba napaduman? Tachaw. Atom na inamada pugan. Ay nalan ba ni? Ay napatabi. Ningol halagpi oiro ba na. Ngasi imong mahila ang liba ni. Imong gibe mo. Nang gilay bagsi untok na tikred ako. Nang ne. Hayingay tiyang nahanjilak ka no. Tabag subajet ka no. Ijal ki awat po. Ibong da hayo. Nang napanalan raso. Nang bala na pagtupi ni ko. Kang bakaluy dyan chiri. Oh. Natal ki hakanda. Ay gimay da kupak na tarba. Ay di ka sulay ba minatida. Ay nahairi siya. Pata na boy rami. Magi nga si hayba na mitagi. Ay wang amat nangangoy. Ay di patabi ngay. Patabi. Migi machin na tugay bi. Asi hayram do na saung na changki sanaray do. Matanggi na minni. Pure. Langpay chalamday ki thoglai. Sanaray. Ay na langpay chakri ganda. Nang ijal buti na daw gano ko. Ay gi chanche. Maray bak thira ba ni ko. Kay gi be madathi na daw do ino. Ay sibu yam na pataba mi daw na. Purel na sakhen bigin nagda sang sindu na. Ibong gi be ma. Ibong di ijal gi ori ba mataw sida. Ijal but hadok do na chaning di. Adubo sel tanda ba yada ba nina. Ibong chat patari. Migi ngang na pamoyram da ko. Nasagi ijal ngak na layram. Yum dagi mapal tokan. Kung pa mamasoy ba da. Miyam na ngang na gena layrini. Nasana hay na chatlo ko. Ibong. Ay yum dagi mapan to oige. Purel su lang pay chat kri. Sanare maning tamba yari kan kri. Magi wakal da. Nong masanare do. Kay tel dagi pot lay batoglak pa da. Migi yum tukay bi. Maning mamaw seba taw ning dabi sakhi ki hek teng nari. Hay sanare. Ngay ko ni nang bo. Kay da chatloy no. Warim ta sana sini nang bo. Ay nang ga warim ta sana gena. Kala isi kuy rabani. Kari way rabanoy che. Adum hayo na nauda. Natiba. Nang na to yang pangisi. Kari gino hay ba. Ningwal halagpi ang malay nito. Sumli halito kari gino hay ba nida. Tabag manamat na subaso nati. Noy na itong takto na lay na dro. Moy gi mamamachado. Iche na hari siya. Ay ko'y sagyan biro. Maana dro de ay na hari siya. Kanaway doy no. Yeng wani. Maniem na buya dro na. Yung dagitan thora aba mito ka. Lemin na rito ki dro. Ayoy di ngam jaroy ko. Kang dro da iche. Ibe ma. Kang da buya rin he. Nang ba da ampang lito kari gino hay ba. Ha? Maana purak liba machado. Nupan. Nang gina na chanupi ni. Hayeng ay chawraga magi machanupa to ilampi o hayrakani do. Ada noy kamay tawdori geba. Wakal kaluko. Hayma. Chungmin iche.
ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯀꯌꯥ ꯈꯜꯂꯨꯗꯦꯅꯦ ꯃꯥꯅ ꯄꯨꯔꯛꯂꯤꯁꯦ ꯃꯆꯥꯅꯨꯄꯥꯅꯤꯀꯣ ꯍꯣꯏꯅꯦ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯕ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯨꯄꯥꯅꯤꯀꯣ ꯍꯌꯦꯡꯅꯦ ꯅꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝꯗꯣ ꯃꯥꯏꯅ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯃꯨꯟꯖꯈꯤꯖꯅꯤ ꯅꯣꯏ ꯂꯩꯐꯝ ꯂꯩꯖꯔꯣꯏꯀꯣ ꯏꯆꯦ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯁꯈꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯏ ꯑꯁ ꯀꯝꯗꯧꯕꯤ ꯉꯁꯤꯗꯤ ꯆꯥꯛ ꯆꯪꯉꯅꯤ ꯃꯤꯒꯤ ꯌꯨꯝ ꯃꯍꯤ ꯂꯥꯡꯍꯟꯗꯣꯔꯤꯗꯅ ꯑꯩ ꯁꯈꯤꯅꯦ ꯁꯈꯤ ꯁꯅꯥꯔꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯁꯥꯎꯅ ꯆꯪꯉꯛꯏ ꯏꯅꯝꯃ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯏꯅꯝꯃ ꯉꯥꯏꯔꯝꯃꯤꯅꯦ ꯆꯥꯛ ꯆꯥꯅꯕ ꯕꯥꯖꯦꯗꯤ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯆꯥꯛ ꯅꯨꯃꯤꯠ ꯇꯥꯔꯦ ꯆꯥꯛ ꯆꯥꯛꯇ ꯇꯧ ꯂꯩ ꯆꯦꯡꯗ ꯋꯥꯟꯕꯗ ꯁꯦꯜ ꯌꯥꯝ ꯇꯤꯡꯉꯦ ꯃꯤꯔꯦꯝ ꯅꯣꯏ ꯊꯥꯛꯄꯗꯅꯦ ꯑꯩꯁꯦ ꯋꯥꯔꯕꯅꯦ ꯋꯥꯔꯕ 이놈아 ꯁꯨꯝ ꯊꯥꯛꯇꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯅꯪꯁꯨꯅꯦ ꯁꯦꯜ ꯈꯔ ꯇꯥꯜꯂꯨ ꯅꯤꯔꯒ ꯆꯥꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯪꯕꯣ 이까이ꯕꯒ ꯈꯪꯗ꯭ꯔꯣ ꯍꯥ ꯃꯤ ꯃꯪꯅ 이까이ꯕ ꯈꯪꯗ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ ꯍꯧꯗꯣꯡ ꯐꯥꯎꯕ 이까이ꯕ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯤ ꯀꯟꯗꯨꯅ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ ꯅꯨꯡꯗꯥꯡꯅꯤ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯥꯕꯥ ꯀꯩꯒꯤꯅꯣ ꯅꯆꯥꯁꯦ ꯑꯁꯨꯛ ꯇꯣꯏꯅ ꯄꯣꯛꯑꯝꯃꯤꯁꯦ ꯑꯩꯅ ꯃꯃꯥ ꯃꯄꯣꯛꯇ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ ꯑꯩꯁꯦ ꯁꯤꯈꯤꯕꯅ ꯐꯠꯇ꯭ꯔ ꯕꯥꯕꯥ ꯍꯩ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯋꯥꯈꯜ ꯍꯟꯊꯔꯗꯤ ꯌꯥꯔꯔꯣꯏ ꯊꯧꯅꯥ ꯂꯩꯌꯨ ꯈꯥꯡꯕ ꯀꯜꯂꯨ ꯂꯥꯟꯗ ꯂꯥꯜꯂꯨ ꯑꯆꯨꯝꯕꯒꯤꯗꯤ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯅꯨꯀꯣ ꯈꯪꯉꯤ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯤ ꯑꯩ ꯉꯝꯂꯛꯇ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛꯄꯨ ꯈꯥꯡꯒꯗ꯭ꯔꯥ ꯏꯅꯝꯃꯒꯤ ꯁꯔꯩꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯆꯥ ꯌꯥꯝ ꯋꯥꯔꯤꯅꯤ ꯕꯥꯕꯥ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯟꯒꯅꯨ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯒꯤ ꯀꯤꯗꯨꯅ ꯆꯦꯟꯒꯅꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯀꯔꯤꯒꯤ ꯃꯥꯡꯍꯟꯒꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯤ ꯁꯈꯦꯟꯕꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤ ꯁꯈꯦꯟꯕꯤꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯀꯌꯥꯁꯨ ꯂꯩꯔꯤꯅꯤꯗꯣ ꯁꯈꯦꯟꯕꯤ ꯀꯩꯊꯦꯜꯗꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯕꯅ ꯁꯛ ꯐꯖꯕꯤ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯅꯁꯛ ꯏꯄ ꯐꯖꯒꯩ ꯊꯕꯛ ꯁꯨꯔꯤꯗ ꯋꯥꯗ꯭ꯔꯣ ꯍꯥ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯤꯔꯣꯅꯦ ꯌꯥꯗ꯭ꯔꯣ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯗꯨ ꯅꯣꯛꯁꯤꯜꯂꯤ ꯁꯈꯦꯟꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯅꯔꯣꯜꯒ ꯊꯣꯛꯇ꯭ꯔꯣ ꯅꯪꯕꯣ ꯍꯜꯂꯛꯑꯒ ꯂꯩꯔꯤꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯣ ꯃꯇꯥꯎ ꯑꯃꯅ 이베마 ꯁꯛꯍꯦꯟꯕꯤ ꯁꯛꯅ ꯂꯝ ꯌꯧꯒꯩ ꯁꯛꯍꯦꯜꯂꯤꯗꯨ ꯅꯪꯒꯤ ꯁꯛꯇꯝ ꯎꯕꯗ ꯈꯣꯏꯃꯨ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯂꯍꯤ ꯆꯨꯞꯅꯤꯡꯉꯤꯗꯨ ꯏꯇꯥꯎꯗ ꯂꯩꯔꯗꯤ ꯅꯪ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯗꯣꯏꯅꯤꯗꯣ ꯇꯣꯝꯕ ꯁꯈꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞꯄꯥꯏ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯀꯨꯝꯕ ꯍꯩꯇ꯭ꯔꯣ ꯅꯨꯄꯤ ꯅꯪꯅ ꯐꯥꯎꯗꯅ ꯀꯌꯥꯝ ꯐꯥꯎꯗꯣꯏꯅꯣ ꯍꯥ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯌꯥ ꯐꯔꯣꯏ ꯅꯪꯁꯦ ꯑꯩꯅ ꯀꯨꯏꯔꯕꯅꯤ ꯄꯥꯝꯃꯛꯏꯁꯦ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯈꯪꯉꯕ ꯁꯈꯦꯟꯕꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯇꯣꯝꯕꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯑꯣꯏꯗꯤ ꯇꯣꯝꯕꯅ ꯐꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯊꯨꯏ ꯇꯨꯀꯠꯆꯩ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯌꯥ ꯐꯔꯣꯏ ꯂꯩꯀꯥꯏꯒꯤ ꯅꯆꯜ ꯑꯃꯗ ꯑꯗꯨꯛ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯈꯪꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯁꯈꯦꯟꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯁꯈꯦꯟꯕꯤꯗꯨ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯁꯈꯦꯟꯕꯤꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯃꯦꯝꯆꯥꯕꯤ ꯍꯦꯛ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯃꯛꯄꯗ ꯇꯥꯟ ꯆꯞ ꯆꯥꯔꯝꯃꯤ ꯃꯦꯝꯆꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯇꯣꯝꯕ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯊꯨꯅ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯐꯔꯣꯏ ꯅꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯑꯁꯨꯝꯅ ꯅꯨꯄꯤꯗ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯏꯆꯦ ꯀꯩ ꯑꯣꯏꯔꯤꯒꯦ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯅꯤ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯔꯕꯁꯤꯒꯤ ꯃꯈꯨꯠ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯅꯨꯄꯤ ꯐꯥꯗꯣꯔꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯇꯣꯝꯕ ꯑꯁꯥꯎꯕꯅ ꯁꯈꯦꯟꯕꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡ ꯑꯃꯅ ꯍꯦꯛꯇ ꯊꯣꯝꯃꯤ ꯏꯆꯦ ꯑꯗꯨꯝꯅ ꯂꯥꯎꯈꯣꯡ ꯇꯧꯅꯨꯗ ꯏꯆꯦ ꯍꯣꯏꯁꯦ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗ ꯍꯧꯔꯛꯀꯅꯨ ꯁꯨꯝ ꯁꯥꯎꯔꯛꯑꯗꯤ ꯏꯆꯦꯁꯨ ꯉꯁꯤ ꯁꯣꯏꯔꯣꯏ ꯃꯦꯝꯆꯥ ꯁꯈꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯣꯏꯃ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯍꯥꯠꯇꯣꯔꯦ ꯇꯣꯝꯕꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯍꯪꯆꯤꯠ ꯂꯥꯡꯕ ꯅꯨꯄꯥ ꯈꯔ ꯂꯥꯛꯄ ꯊꯦꯡꯅꯔꯗꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯈꯣꯡꯕꯨꯗꯨ ꯊꯤꯅ ꯐꯨꯔꯝꯃꯤ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯈ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯃꯆꯤꯟꯕꯨ ꯊꯤꯡꯕ ꯉꯝꯕ꯭ꯔꯥ ꯈꯔ ꯑꯃꯅ ꯁꯈꯦꯟꯕꯤꯕꯨ ꯊꯤꯅ ꯉꯥꯡꯅꯩ ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏꯇ ꯍꯥꯏꯕꯤ ꯁꯅꯥꯔꯩꯅ ꯁꯤꯗ ꯇꯧꯒꯦꯅ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯇꯣꯝꯕꯅ ꯁꯈꯦꯟꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯈ꯭ꯔꯦꯅ ꯑꯩꯅꯦ ꯑꯩ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯩꯁꯦ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯍꯧꯗ ꯅꯪꯗ ꯁꯤꯖꯈ꯭ꯔꯣꯅꯦ 이놈아, ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯤ ꯑꯩꯕꯨ ꯊꯥꯖꯧ 이놈아. 이베마, 찐바다 코이 떼비, 타모이다 후보비. 낭기는 다치 강아버니냐. 낭나 누빠두다 하우다나 누빠두나 낭원데 핵다 후라카드로. 아이다 시저닝이 하이시니. ꯁꯈꯦꯟꯕꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ
ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯇꯥꯕꯗ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯄꯦꯝꯆꯧꯅ ꯁꯅꯥꯔꯩꯗ "ꯏꯕꯦꯝꯃ ꯁꯅꯥꯔꯩ, ꯅꯪꯕꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯛ ꯏꯔꯥꯡ ꯄꯨꯕꯤ ꯅꯨꯄꯤꯗꯨꯕꯨ ꯅꯆꯟꯅꯦꯅ ꯊꯝꯃꯨꯅꯨ꯫ ꯏꯆꯦ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯨꯄꯤ ꯃꯍꯥꯛꯅ ꯍꯧꯗꯅ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯊꯧꯔꯛꯀꯗ꯭ꯔꯥ? ꯁꯛ ꯐꯖꯕꯤꯅꯤꯅꯦ, ꯅꯨꯄꯥꯁꯨ ꯎꯕ ꯌꯥꯔꯝꯃꯣꯏꯅꯦ꯫ ꯅꯨꯄꯥ ꯅꯍꯥꯛꯀ ꯏꯔꯥꯡ ꯁꯣꯏꯅ ꯇꯧꯔꯝꯅꯤꯕ꯫ ꯏꯆꯦ, ꯑꯩꯁꯨ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦꯗ꯫ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯍꯦꯛꯇ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯂꯪꯐꯩ ꯆꯠꯈ꯭ꯔꯤꯀꯥꯟꯗꯨꯗ ꯅꯀꯨ ꯍꯅꯨꯕꯗꯨꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯅꯠꯇꯦ, ꯅꯤꯡꯉꯣꯜ ꯍꯜꯂꯛꯄꯤꯗꯣ ꯁꯨꯝ ꯀꯣꯟꯗꯨꯅ ꯊꯝꯃꯨꯅꯨ꯫ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯏꯆꯥ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯋꯥꯈꯜ ꯈꯜꯂꯨꯀꯣ, ꯅꯤꯡꯉꯣꯜ ꯍꯜꯂꯛꯄꯤꯅ ꯐꯗꯅ ꯀꯌꯥꯝ ꯐꯗꯣꯔꯤꯒꯦ? ꯏꯆꯦ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯂꯩ ꯐꯖꯕ ꯁꯥꯠꯂꯗꯤ ꯈꯣꯏꯃꯨ ꯏꯟꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯂꯩꯔꯥꯡ ꯃꯥꯒꯤ ꯂꯩꯅꯝꯗ ꯍꯌꯦꯡꯅꯦ ꯃꯤꯋꯥ ꯃꯩꯁꯥ ꯌꯥꯝ ꯂꯥꯡꯖꯅꯤꯀꯣ꯫ ꯍꯧꯔꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯒꯤ꯫ ꯁꯤꯗ ꯑꯩꯅ ꯋꯥ ꯍꯥꯏꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯁꯅꯥꯔꯩ ꯃꯌꯨꯝꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯣꯏ ꯇꯥꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯉꯁꯤꯃꯛ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯁꯅꯥ ꯍꯨꯔꯥꯟꯕꯒꯤ ꯅꯃꯥꯗ ꯑꯁꯤ ꯈꯟꯗꯨꯅ ꯍꯜꯂꯛꯏ꯫ ꯁꯅꯥꯔꯩ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯉꯁꯤ ꯁꯛꯍꯦꯟꯕꯤꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯑꯒꯦ ꯈꯟꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯇꯨꯝꯃꯤꯀꯥꯟꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯁꯅꯥꯔꯩꯅ ꯃꯣꯟ ꯃꯈꯥꯗ ꯃꯥꯒꯤ ꯁꯅꯥꯗꯨ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯅꯥꯔꯩ ꯀꯞꯄ ꯍꯧꯔꯛꯏ꯫ "ꯑꯣ, ꯑꯩꯒꯤ ꯍꯟꯗꯛꯇ ꯁꯥꯖꯕ ꯁꯅꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ, ꯍꯨꯔꯥꯟꯕꯅ ꯍꯨꯕꯤꯈ꯭ꯔꯦ!" ꯁꯅꯥꯔꯩꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤꯒ ꯃꯀꯨꯒꯗꯨ ꯊꯣꯛꯂꯛꯏ꯫ "ꯇꯧꯔꯒꯦ?" "ꯑꯩꯒꯤ ꯁꯅꯥ ꯃꯥꯡꯈ꯭ꯔꯦ! ꯑꯩꯒꯤ ꯁꯅꯥꯗꯨ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ! ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅ ꯅꯠꯇ꯭ꯔꯗꯤ ꯍꯨꯔꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏꯌꯦ꯫ ꯑꯩꯅ ꯆꯤꯡꯅꯕ ꯃꯤ ꯌꯨꯝꯁꯤꯗ ꯂꯩ." "ꯏꯅꯝꯃ, ꯑꯩꯗꯤ ꯑꯗꯨꯝꯕ ꯇꯧꯗꯦ꯫ ꯏꯅꯝꯃꯒꯤ ꯀꯥꯗꯐꯥꯎ ꯆꯪꯗ꯭ꯔꯤ ꯉꯁꯤꯒꯤ꯫ ꯏꯅꯝꯃꯅ ꯊꯥꯖꯗ꯭ꯔꯒ ꯑꯩꯒꯤ ꯀꯥ ꯏꯃꯨꯡꯒꯩꯗ ꯂꯣꯏꯅ ꯊꯤꯕꯤꯌꯨ." ꯁꯅꯥꯔꯩ ꯊꯤꯖꯤꯟꯅꯩ꯫ ꯀꯣꯟꯅ ꯁꯛꯍꯦꯟꯕꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯖꯤꯟꯅꯔꯒ ꯁꯅꯥꯗꯨ ꯄꯨꯊꯣꯔꯛꯏ꯫ "ꯂꯩꯔꯦ, ꯑꯩꯒꯤ ꯁꯅꯥ ꯂꯩꯔꯦ." "ꯏꯅꯝꯃ, ꯂꯩꯔꯕ꯭ꯔꯣ?" "ꯍꯦ ꯍꯨꯔꯥꯟꯕꯤ, ꯅꯪꯒꯤ ꯀꯥꯗꯅꯤ ꯂꯩꯔꯝꯃꯤꯁꯦ꯫ ꯑꯩꯅ ꯅꯪꯁꯦ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯅ ꯄꯥꯝꯅ ꯊꯝꯖꯕ ꯁꯅꯥꯁꯦ ꯅꯪꯅ ꯍꯨꯔꯥꯜꯂꯝꯃꯤ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯀꯤꯖꯩ, ꯉꯝꯃꯔꯣꯏ." ꯃꯄꯥꯅ ꯁꯛꯍꯦꯟꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯃꯆꯥꯅ ꯁꯅꯥꯗꯨ ꯍꯨꯔꯥꯜꯂꯝꯃꯣꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯃꯧꯗ ꯇꯥꯏꯅꯕ ꯉꯝꯗꯕꯅꯤꯅ ꯃꯆꯥꯗ ꯇꯥꯏꯅꯩꯅꯤ꯫ "ꯅꯪꯕꯨ ꯑꯩꯒꯤ ꯆꯥꯔꯣ? ꯅꯪ ꯄꯣꯛꯂꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯀꯔꯤ ꯁꯥꯔꯦ? ꯍꯦꯛ ꯅꯅꯝꯃꯒꯤ ꯁꯅꯥꯕꯨ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯍꯨꯔꯥꯟꯕ! ꯅꯪ ꯁꯅꯥ ꯀꯌꯥꯝ ꯄꯥꯝꯒꯦ?" "ꯕꯥꯕꯥ, ꯑꯩ ꯍꯨꯔꯥꯟꯗꯤꯌꯦ꯫ ꯏꯄꯥꯅꯕꯨ ꯊꯥꯖꯗ꯭ꯔꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯃꯤꯃꯛꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦꯅꯦ ꯅꯪꯕꯣ꯫ ꯏꯄꯥ, ꯏꯆꯥꯒꯤ ꯋꯥꯔꯕ ꯁꯛꯇꯝꯁꯦ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯋꯥꯃꯟꯈ꯭ꯔꯦ ꯏꯆꯥꯁꯦ." ꯁꯅꯥꯔꯩꯅ ꯃꯈꯧꯔꯤ ꯄꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯃꯥꯡꯒꯣꯟꯗꯒꯤ ꯁꯨꯃꯥꯡ ꯇꯥꯅ ꯏꯟꯊꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯎꯞꯄꯒ ꯇꯨꯏ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯇꯞꯅ ꯆꯤꯡꯈꯠꯄꯤ꯫ ꯅꯨꯄꯥꯗꯨ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯊꯣꯏꯍꯦꯟ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯦꯜꯁꯨ ꯂꯦꯞꯄꯝꯃꯤ꯫ ꯁꯅꯥꯔꯩ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯊꯣꯏꯍꯦꯟꯗ ꯁꯨꯗꯨꯅ "ꯏꯕꯨꯡ, ꯅꯪ ꯅꯍꯥꯟ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯀꯩꯒꯤ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ? ꯁꯝꯕꯜ ꯑꯣꯏꯕꯤꯒꯗꯕ ꯏꯕꯨꯡꯅ ꯁꯝꯕꯜ ꯈꯥꯕꯤꯗꯕꯅ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯗ." "ꯀꯞꯄꯅꯨ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯅꯪꯅ ꯀꯞꯄꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ? ꯍꯥ? ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯌꯨꯝ ꯄꯥꯜꯂꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯥꯗ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯕꯅꯤꯗ꯫ ꯏꯄꯨꯔꯣꯏꯕ ꯅꯪꯅ ꯂꯩꯇ꯭ꯔꯕꯗ ꯑꯩ ꯀꯌꯥ ꯋꯥꯔꯝꯅꯤ." "ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯅꯪ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯝꯒꯅꯤ, ꯂꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ." ꯄꯨꯔꯦꯜ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯨꯗꯩ꯫ "ꯅꯕꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯩ꯫ ꯑꯩꯒꯤ ꯏꯆꯜꯅ ꯅꯪꯒꯤ ꯁꯅꯥ ꯀꯩꯗꯧꯅꯨꯡꯗ ꯍꯨꯔꯥꯟꯗꯣꯏ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯟ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯅꯪꯗꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯅꯪꯃꯨꯛ ꯐꯠꯇꯕꯁꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ? ꯉꯁꯤꯃꯛ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ, ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕꯒꯤ." "ꯃꯣꯏꯇꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ." "ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯁꯨꯝ ꯌꯦꯡꯕꯅꯤ, ꯐꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ, ꯐꯔꯛꯇꯦ꯫ ꯑꯩꯅ ꯉꯁꯤ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄꯗ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯦꯡꯅꯕꯗ ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯥ? ꯅꯪꯃꯛꯅ ꯑꯩꯒꯤ ꯏꯆꯟꯕꯨ ꯃꯈꯧꯔꯤ パイドꯨꯅ ꯏꯟꯕꯀꯣ." ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ "ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯏꯆꯟꯕꯨ ꯅꯨꯡꯁꯤꯔꯨꯗ꯭ꯔꯦ." "ꯅꯪꯒꯤ ꯇꯥꯇꯨ ꯇꯧꯔꯛꯀꯅꯨ꯫ ꯏꯕꯦꯝꯃ ꯇꯥꯠ ꯍꯩꯕꯤ, ꯉꯁꯤꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏ ꯁꯤꯔꯅꯤ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ." ꯁꯅꯥꯔꯩ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯁꯅꯥꯔꯩꯅ ꯍꯥꯏꯖꯕꯗ ꯃꯄꯨꯔꯣꯏꯕꯅ ꯇꯥꯕꯤꯗ꯭ꯔꯕꯗ ꯃꯌꯨꯝꯗ ꯍꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯐꯥꯗꯨꯅ "ꯇꯥꯆꯧ, ꯀꯩꯒꯤ ꯏꯅꯝꯃ ꯌꯨꯝꯁꯤꯗꯒꯤ ꯆꯠꯍꯟꯗꯣꯏꯅꯣ? ꯏꯅꯝꯃꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ꯫ ꯑꯗꯨꯃꯥꯏ ꯇꯧ꯫ ꯏꯅꯝꯃꯁꯦ ꯑꯩꯒꯤ ꯏꯃꯥꯃꯛꯅꯤ ꯈꯜꯂꯤꯅꯤ꯫ ꯑꯩ ꯏꯅꯝꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯇꯥꯆꯧ." "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯅꯅꯝꯃꯕꯨ ꯏꯃꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯔꯁꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯦꯅꯦꯍꯦ꯫ ꯃꯥꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ, ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕꯤ, ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯨꯒꯥꯏꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯕꯨ ꯈꯝꯂꯅꯨ, ꯆꯠꯈꯤꯁꯅꯨ꯫
मादी मीनद सादेशु हेन साथी ꯁꯛꯍꯦꯟꯕꯤꯅ ꯃꯕꯨꯡꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯁꯅꯥꯔꯩꯕꯨ ꯃꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯔꯝꯕꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯐꯠꯂꯨꯗ꯭ꯔꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕꯒꯗ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯅꯝꯃꯒꯤ ꯏꯕꯦꯝꯃ, ꯏꯅꯝꯃꯗꯤ ꯅꯪꯕꯨ ꯏꯆꯜꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯏꯆꯜꯅꯗꯤ ꯅꯅꯝꯃ ꯑꯩꯍꯥꯛꯄꯨ ꯀꯌꯥꯗ ꯂꯨꯅ ꯈꯜꯂꯝꯂꯤꯕ꯫ ꯋꯥꯈꯜ ꯄꯤꯛꯂꯨꯕꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯤꯕꯅꯤ꯫ ꯏꯆꯜꯅ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯅ ꯎꯁꯤꯟꯅꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤꯗꯗꯤ ꯏꯆꯜꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯏꯀꯣ꯫ ꯃꯄꯥꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯅ ꯁꯅꯥꯗꯨ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯅꯦꯍꯦ꯫ ꯏꯆꯥꯗ ꯋꯥꯔꯛꯄꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ꯫ ꯃꯤꯒꯤ ꯃꯆꯥꯗꯗꯤ ꯈꯨꯠ ꯊꯥꯕ ꯌꯥꯗꯦꯅꯦꯍꯦ꯫ ꯏꯄꯥꯒꯤ ꯑꯁꯥꯎꯕꯅꯤ ꯏꯆꯥꯗ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯦ꯫ ꯏꯄꯥ ꯌꯥꯝ ꯄꯦꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯥꯗ ꯏꯃꯧꯅ ꯊꯤꯅ ꯑꯣꯠꯄꯤ ꯍꯥꯏꯕ꯫ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯁꯅꯥꯔꯩꯅ ꯕꯥꯖꯤ, ꯅꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩꯅ ꯁꯤꯟꯕꯅꯤ꯫ ꯏꯆꯜꯅ ꯁꯅꯥ ꯍꯨꯔꯥꯟꯕ ꯅꯠꯇꯦ꯫ ꯑꯩꯅ ꯏꯆꯟꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯏꯆꯟꯕꯨ ꯇꯥꯟꯊꯣꯛꯅꯕ ꯁꯤꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯈꯔ ꯉꯥꯡꯅꯔꯤ꯫ ꯁꯅꯥꯔꯩ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯆꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯖꯔꯛꯄꯗꯨꯗ ꯁꯅꯥꯔꯩꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯅ, ꯏꯕꯥꯏ, ꯑꯩ ꯁꯛꯍꯦꯟꯕꯤꯕꯨ ꯄꯨꯈ꯭ꯔꯒꯦ꯫ ꯊꯣꯏꯍꯦꯟ, ꯑꯩꯒꯤ ꯏꯆꯜꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯇꯅ ꯀꯔꯥꯏꯗ ꯂꯩꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯆꯟꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯗꯥꯆꯧ, ꯏꯅꯝꯃ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯆꯜꯅ ꯄꯥꯝꯖꯕꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯗꯥꯆꯧꯒ ꯏꯅꯝꯃꯒꯅ ꯅꯆꯜꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯌꯨꯀꯣ꯫ ꯏꯅꯝꯃꯒꯤ ꯏꯕꯦꯝꯃ, ꯅꯪ ꯏꯅꯝꯃꯗ ꯋꯥꯔꯧꯅꯨꯀꯣ꯫ ꯏꯅꯝꯃꯅ ꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯔꯨꯕ ꯋꯥꯈꯜ ꯄꯤꯛꯂꯨꯕꯅ ꯉꯁꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯅꯤꯀꯣ꯫ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯕꯤ ꯍꯩꯕꯤ ꯃꯧ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯃꯣꯏꯀꯣ꯫ ꯁꯅꯥꯔꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯋꯥꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯊꯣꯏꯍꯦꯟꯅ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯊꯣꯏꯍꯦꯟꯒꯤ ꯃꯃꯥꯗꯣ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯤ ꯋꯥꯠꯄꯅꯤꯅ ꯐꯒꯠꯄ ꯉꯝꯗꯅ ꯊꯣꯏꯍꯦꯟꯅ, ꯃꯥ, ꯑꯩ ꯂꯥꯛꯏ꯫ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯒꯤ ꯁꯛꯇꯝ ꯎꯕꯗ ꯃꯃꯥ ꯃꯍꯥꯛꯇꯨ ꯀꯞꯄꯤ꯫ ꯃꯃꯧꯗꯨ ꯎꯕꯗ ꯃꯃꯥꯗꯨ ꯏꯀꯥꯏꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ? ꯏꯃꯥꯗꯤ ꯏꯆꯥꯁꯦ ꯍꯤꯡꯂꯝꯗꯣꯏ ꯃꯥꯜꯂꯨꯗ꯭ꯔꯦ꯫ ꯑꯩꯅ ꯐꯠꯇꯕꯤ ꯑꯣꯏꯔꯨꯕꯅ ꯏꯃꯧꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯅꯦ꯫ ꯊꯣꯏꯍꯦꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯆꯤꯡꯗꯒꯤ ꯑꯣꯟꯊꯕꯗ ꯍꯧꯈꯨꯜ ꯑꯃꯗ ꯇꯥꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯇꯥꯔꯤꯕ ꯆꯤꯡꯃꯤꯁꯤꯡꯗꯣ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯑꯩꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯑꯩꯒꯤ ꯌꯦꯠꯀꯤ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯃꯈꯣꯏꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯏꯕꯥꯏ ꯄꯨꯔꯦꯜꯁꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯕꯥꯏꯗꯒꯤ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯕꯗ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯤ꯫ ꯂꯥꯛꯄꯗꯤ ꯉꯝꯗꯦ꯫ ꯑꯩꯅ ꯈꯣꯡ ꯍꯦꯛ ꯐꯔꯛꯄꯒ ꯂꯥꯛꯏꯁꯤꯅꯤ꯫ ꯏꯃꯥ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯁꯤꯗꯩꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯁꯤ꯫ ꯑꯩ ꯀꯅꯥꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯝꯃꯣꯏꯒꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧꯅ ꯂꯩꯇꯕ ꯌꯨꯝꯁꯦ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯦ꯫ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯅꯀꯨꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯋꯥꯈꯜ ꯃꯌꯥꯝꯗ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯣꯏꯔꯤꯅꯤ꯫ ꯏꯃꯧꯕꯨ ꯀꯧꯕ ꯂꯥꯛꯀꯦꯁꯨ ꯏꯀꯥꯏ꯫ ꯅꯀꯨꯅ ꯆꯠꯂꯨꯁꯤꯁꯨ ꯌꯥꯗ꯭ꯔꯦ꯫ ꯏꯃꯧꯒꯤ ꯅꯐꯝꯗ ꯏꯅꯦꯝ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯅꯃꯧꯗ ꯍꯥꯏꯕꯤꯅꯨ꯫ ꯅꯃꯧ ꯑꯩꯁꯨ ꯋꯥꯈꯜ ꯄꯤꯛꯂꯨꯕꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯀꯨꯗꯤ ꯃꯆꯥ ꯃꯃꯧꯅ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯃꯨꯛ ꯍꯔꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯀꯨꯅ ꯃꯁꯨꯒ ꯁꯥꯟꯅꯃꯤꯟꯅꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯅꯦꯝꯗ ꯆꯥꯛ ꯏꯟꯕꯤꯔꯤ꯫ ꯃꯅꯦꯝꯗꯤ ꯃꯃꯧꯒꯤ ꯁꯦꯕꯥꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯛꯏ꯫ ꯏꯃꯥ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯑꯩꯗꯤ ꯏꯃꯧꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯗ꯭ꯔꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯕ ꯐꯪꯂꯦ꯫ ꯅꯅꯦꯝꯅꯅꯦ ꯏꯃꯧꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯠꯂꯔꯣꯏ꯫ ꯏꯃꯧꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯨꯀꯣ꯫ ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒ ꯅꯀꯨꯅ ꯑꯩ ꯐꯨꯕꯗ ꯁꯤꯒꯦ ꯇꯧ꯫ ꯅꯀꯨꯅ ꯐꯨꯃꯟꯗꯅ ꯑꯩ ꯋꯥꯈꯜ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ, ꯍꯅꯨ ꯊꯪꯗ ꯅꯀꯨꯅ ꯐꯨꯕꯒꯤ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ꯫ ꯊꯣꯏꯍꯦꯟꯅ, ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯁꯛꯍꯦꯟꯕꯤ꯫ ꯅꯪꯒꯤ ꯑꯋꯥꯕ ꯉꯁꯤꯅ ꯂꯣꯏꯔꯦꯀꯣ꯫ ꯅꯨꯡꯉꯥꯏꯅ ꯉꯁꯤꯗꯩꯗꯤ ꯂꯩꯔꯣꯀꯣ꯫ ꯋꯥꯃꯟꯈ꯭ꯔꯦ ꯅꯪꯁꯤ, ꯑꯩꯒꯤ ꯁꯛꯍꯦꯟꯕꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯃꯩꯆꯥꯛ ꯄꯨꯗꯨꯅ ꯂꯩꯔꯝꯕ ꯁꯛꯍꯦꯟꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯇꯝ ꯈꯔ ꯋꯥꯖꯔꯁꯨ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯔꯝꯕꯅ